Arambai News Guwahati da Manipuri pau tabiriba singbu ihan hanba maktada chingangbam Sujitarani na khurumjari hauzik ngasigi samlapa mariba pau sing lobirasi. Assamda COVID-19 gi apunba confirm case masing lising kunteret ka chatret nipu manga sukre. Lising taramapan ga chahum yangkai mathoina naba phakre. Lising nipan ga chahum kun manga na active oiri lei hidabagi masing humpu taruk sukre. Haukiba pung kun mari asida positive case chamapan ga humbudrani thoi phangki masigi manungda Guwahati dagi chahum ga yangkai mari ni yangkai mathoina Jorhat dagi ni miyoi lising amaga chahum tarataret na discharge tawkibani. Guwahati gi mathang da khwaidagi kiningai oiriba Jorhata ngasidagi unlock 1 gi thorang hokre. Haukiba pung kun mari asigi manungda district asidagi phangkiba positive case yangkai mathoi asigi manungda Sanjeevani Hospital dagi miyoi nipansu yaurakli. Nagaon, Dribugar, Tejpur, Hailakandi, Amadi, Dhubrigi Gauripur rasu community transmission tawbagi chang yamnamak wangkhatlakli. Guwahati gi Kalapahar Namghor Pot anoba COVID ki hotspot oirakli. Mato sumna yamna kiningai oigani hairiba August tha asiga lanthingnanabagi damakta nongmada test lising kunmanga tawnanabagi pandamda state asida lab mathang hangdorakli. Amadi COVID maithiba pinanabagi akhanaba khulai amoina longnarakliba plasma therapy gi damakta asamsu semsaba loire. Adubo plasma gi maroiba amadi kanaba khanglakpadagi Delhi da plasma black market tawbagi paulakli. Delhi gi CM Arvind Kejriwal na issue asigi matangda thigatkani haikibaga loinana Delhi dadi plasma stock chawnga he leiri lemna su piri amadi leirubagi mathau tadesu haiki. Panbayabadi plasma unit amada lupalising yang kaidagina lak manga fauba mamal piduna black ta leinabagi paulakli. Ningsing bayai Supreme Court na Inglising amaga chamapan marfutara tarukta E amadi E dagi semba potlamsing leiba yonbada athingba thamkhrabani. Guwahati amadi Jorhat ki mathangda yamnamak sathirakliba si Kasar district su amani. COVID-19 positive case hingalakliba sida mideng thamlaga district asida leiriba commercial medical representative singna doctor sing amadi makhoigi office singda visit tawba yauna makhoigi thabak thoram sing ngasidagi hauna numit 13 ni gi oina lepnanaba order ama Kasar DC na thokre. Medical representative sing asi yumdasu tokhaina isolate tawna leinanaba haikibaga loinana July 19 ki manungda swab test tongnanaba su khanghalakli. Panbayai Barak Tampakta Medicine Company Kharagi medical representative khara loinana doctor kharasu COVID-19 positive oirakpadagi warepasi laurakibani. Chairaga sida ngasi Kasargi DC office ta MLA MP SP amadi senior official sing yauna phamkiba mifam amada district asida lockdown hojiki oinadi thamloi adubu covid ki case masing asum leptana hengalaklabadi lockdown thambagi matangda amuk nohonana khanagani haibagi wafamsu thamki. Kasargi Singerbol High School na Mahiroi Singi Kanagadaba Amadi Thagat Ningai Oiba Thorang Ama Paikalakli. Android mobile phone leitabadagi online class yawang amzadaba loinana online class yawriba class 6, 7 amadi 8 ki Mahiroi khudingmakta school asigi headmaster Oza Singh amadi SMC gi president na kanna hotnaduna online da tawkiba subject singi aiba question amadi answer sing social distancing gi chatna kanglon sing ngakna Singerbon High School gi Mahiroi singda yenthokre. Manipur haukiba pung kunmari sida nauna miyo yangkai manga COVID-19 positive oibaga loinana apunba confirm case masing lising aniga chama taramanga sukre. Nipuni thoina discharge tawbaga loinana apunba discharge tawkibagi masing lising amaga chamri humpu sukre. Chatruka yangkai manga na active oiri recovery rate chada humpu mapan dasmik sino ahumda kakhatlakre. Manipur University da multitasking staff oina thabak tawriba Thobal Moijingdagi miyoi ama COVID positive oibadagi University complex pumba containment zone oina laukthokre loinana staff asiga naksinaramba miyoi singsu test tongnanaba sample laukhatkre hairi. Rims Hospital da attendant oiba miyoi amasu COVID-19 positive oirakhrabagi matung checksin thorang oina hospital asida leiriba staff janiyangkhai gi test tawkhibaga loinana hospital asigi medical superintendent su test tawbada yauri. Churachandpur da leiba private clinic amada thabak tawba kumbi thingel lekaidagi miyoi amasu COVID-19 positive oirakpadagi bhagi imung manung yauna mahaka naknaramba miyoi su test tawragani hairi. Ngasi nungthil pung ani dagi hauna numit 3 ni chupna chathagadaba lockdown curfew Manipur pumbada hokre
Haukiba numit kharani asida travel history lektaba mioi kaya positive orakpadagi masing hengalakpadagi laichadasi paksana sandoroktanabagi numit tarit ni chathagadoriba total lockdown asi mathau tarabadi numit tarit ni amagasu makhatana sangtharaba yai hairi lockdown manungda essential service singi oinadi komthokani panba yai Manipur gi ngamkhayoriba Jiribam Mau amadi Jesami da atai state singdagi tangai fadaba potlam sing pusilakpadadi athingba leite Nongmaizing natana local retail dukan sing ayuki pung taruk tagina tara fauba hangba yagani adubu ngasi lockdown thamdringagi mangoinana Imphal gi kaithel singda krik inana tin kiba miyam adu uragadi tasengna kiningai ni Ngasi ayuk Imphal gi Palace Compound da laiba City Convention Center da pangthokhiba thoram amada Jal Jeevan Mission Har Ghar Jal Koba scheme amagi makhada lupa crore lising ahum subna yankhimari dasmik mangani panchang na paikhat kadoriba Manipur Water Supply Project video conferencing gi khuthangda lebagasi gi Prime Minister Narendra Modi na urep uyung tamkhre Project asina Greater Imphal yauna khungang lising amaga chatreta afaba ising phanghalagani hainasu Prime Minister na haiki Ngasigi numit asi Manipuri singi oina yamnamak maruiba numit amani numit asina imungi nupi singna mayok nariba ising phangdabagi awaba sing kokhanba ngamlagani haiki North East ki maruiba adubu singtharaduna Prime Minister na haiki North East asi India gi East Asia ga samnanabagi gateway amani maramasina North East state singi lambi thong phagathan bahaibasi yamnamak maru oi haikibaga loinana India gi growth engine oibagi awang nongpokta machak maral namak leisu haiki City Convention da pangthoki bangasigi thoramasida Manipur gi Governor Najma Heptullah CM N Biren amasung atai mantri MLA loinana MP su sarukyaki BJP na luchingba chungsinaba Manipur Sarkar sigi manungda charangnaba khara thokliba si yengsinduna tangtaba phibam ama puraknabagi damakta BJP gi observer ani haibadi National Vice President amadi spokesperson oriba BJ Panda amadi hanagi Union Railway Minister Manoj Singh ngasi ayuk Imphal da thunglakre Manipur gi maroiba kaithel sing school sing college sing amadi miyam punbana chingba thingduna afaba khongthang kya laukhatlaga lengakna mitop sing changhalaknaba thorang toriba si afaba khongthang natte tungda chauna ningam loidaba thosil amani haina herikona hairakre Handakta NACN IM gi luchingba Thuingaleng muiwa masangam laktabadagi charter flight amada Delhi da layingnabagi pukraba matung Kharmi Naga People's Organization KNPO Chandelna Bharat Sarkar amadi NACN IM ga Santigi wari sanariba sigi matangda point ahum yawba memorandum ama Prime Minister da pisinkre Point ahum adudi Indo Naga political issue asigi solution ama athuba matamda purakpa Pending lariba financial solution sing loishinba amasung NACN IM ga santigi wari sanariba si athuba matamda waroishin ama purakpa asini Nagaland ngasi nauna miyoi marfu tara COVID-19 positive oibaga loinana apunba confirm case masing lising amaga chama humbudramari sukre masina state asigi oina nongda khwaidigi yamna phangba positive case ne chamriga marfu tarukna naba phakre chatruka marfu nipana hauzik active oiri ngasi positive oriba marfu tara sigi manungda humphuma thoidi Kohima dagini kunbanga na Dimapur dagini matosumna state asigi konung oiriba Kohima da positive case angbu phangna hingalakliba sida mideng thamlaga district asida July kunbanga dagina kuntrama thoi fauba haibadi numit 8 nigi oina total lockdown thamnanaba Bharat state sarkar na warep lokre Mizoram da nauna positive case mapan phangbaga loina apunba confirm case masing chahumga kuntaruk sukre chamaga humdrama panna naba phakre chamaga nifutaret na active oiri Myanmar ga thangnariba Mizoram gi Champhai district ta handak marak toina yuhar habadagi mafam asigi khunja kaya yumgi mapanda ahing yariknari Haukiba June gi tang 19 dagi horaga hauzik fawda state asigi district marida Champhai Saitwal Saiha amadi Sarchipta Kunithoirak magnitude Mari Dasmik Ani dagina Manga Dasmik Manga gi changda toina hauza yuhar haduna lakli Khwaidigi sokliba district na Champhai district ni Meghalaya da nauna miyoi kun COVID-19 positive oibaga loinana apunba confirm case masing chonga ga kuntramari sukre chamri ga nipuna active oiri ngasi manga discharge tawkibaga loinana apunba discharge tawkibagi masing marfuni thoi sukre leikidabagi masing na mari sukre
Arunachal Pradesh da apunba confirm case masing chamapan ga nifumapan sukre chahum ga tara marina naba phakre chatruka kunthani thoina active ori leikidabagi masing ahum sukre amade Tripura da su apunba confirm case masing lising ahum ga chamri humbutra mathoi sukre lising ani subna kunthra humdoina naba phakre lising amaga chamri tarana active ori leikidabagi masing tara sukre aroibada atoba pausing da Indian Army ki nupi officer singda permanent commission pinanabagi damakta Leibaga sigi Defense Ministry na haunabi matungina government sanction letter ngasi issue tawkre Short Service Commission gi women officer singda Indian Navy gi stream taramakta haibadi Army Air Defense Signals Engineers Army Aviation EME ASC AOC amadi Intelligence Corps da permanent commission phanglagani Panbayai JAG amadi AEC dadi hanadigi hauna nupi officer singda permanent commission pikrabani JEE candidate singda October relief ama piraduna NIT amadi centrally funded technical institution singda admission tobagi eligibility criteria da kharak komthoknabagi warep kendra sarkar na lokre masi covid pandemic ta mideng thamlaga komthokpani JEE main exam English singani kungi qualify oiraba candidate singna class 12 ki parikya da pass tobagi certificate khaktamak piraga yaragani hariba institution singa sida ming chananabagi damakta 12 board ki examination da yamdrabada chada humbudra manga phangadabani natraga makhoigi qualifying examination da top 20 percentile gi manungda changadabani hairi Leibaga sigi University Chanipan ga Taranipan gi manungda University Chatruk subna ahumna examination tawkre natraga tawnanabagi sem sari haina UGC na hairakli University Chani subna mapanna online natraga offline gi khuthangda parikya tawkre aduga University Chahumga Marfudara Marina lakliba August amadi September thada parikya tawnanaba thorang tawre haina khanghalakli Panbayai tha sigi hauki batang tarukta UGC na COVID pandemic ta mideng thamlaga parikya tawbagi matangda semdoklaba guideline ama issue tawkhrabani Election Commission na Assembly Constituency Taret ki amadi Parliamentary Constituency amagi by election chahi asigi September tang Taret phawba yethokre COVID pandemic na maramoiduna yethokhiba by election sing asigi manungda Assamgi Sibsagar Assembly Constituency gi by election su yauribani Americana Houston da leiriba Chinese consulate hayeng phawgi manungda thingjanaba order thokre lalol itiki thawong da phajadaba sajat chumdaba amadi American job huran bana chingbagi maral siraduna USA na Chinese consulate asi thingnabagi hairakibani Delhi gi IGI airport na chana kanglon khara hongdok laduna mapan leibak tagi thunglaba passenger sing tangai fadana nimit taret ni institutional quarantine tongnaba hairakre madusu masa masana paisa puthok jagadabani hairi Anova study amagi matungina hydroxychloroquine haibadi ICQ gi efficacy reject tawkre malemda maming chatlaba Nature Journal da study asigi report fonglakhi HCQ asi lungs ki cell da effective oihenba ngamde hairaduna HCQ gi mathakta chingnaba kaya fongdoknarakre Tamil Nadu da examination khudimak cancel tawkre college singi final year exam khaktamak pangthoknanaba warep lawkre atai examination singde mahairoi khudimak promotion piragani hairi PG gi first year examination su pangthoklaroi adubo mark ti UGC gi niyam matungina allot tawgani hairi India amadi China gi marakta ungkhatnaba leptriba leda ahanboina DRDO na COVID testing facility ama hangdokre lebasida nomada sample yankai screening tawbangamgani hairi COVID-19 insurance ki thorang toraduna Insurance Regulatory and Development Authority IRDA na group policy oina COVID coverage ayaba pikre maramasina firm singna makhoi gi employees singi damakta policy leiba yaragani hairi India da COVID-19 gi anoba case ngasi gi oina hojak fawda ising nifu manga ga chonga yankhani thoi phangkre masida state khara gi report su watlibani athengbada case lising nifu nipan yorakpa yari India da confirm case masing lakh tarani thoi dasmik nipan manga yaukre active oriba case masing na lakh mari dasmik ahumapani phakibagi masing na lakh nipan dasmik ama manga henkre leikidabagi masing na lising kunthra ga chatruk supna taret yaukre ngasi gi oinadi Arambai News Guwahati da Manipuri pausandok chaba matang installation jabaga loina na amuka suhanna kurumjari